Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Mukhyamantri Nongthombam Biren Singh na hairi Jiribamda angang ahum yaun miyoi taruk hatkibagi thawdokta chenabasing phanaba operation chathaba hore. Manipurda leiriba school sing makha tana numit humni amagasu suti thadokre internet service ki athingba numit humni sangdokre. Imphal Jiribam lambi gi nung dolanda jingkakpada nung kintharakpadagi sinmi ama lekhidare matam khara lambi chatpa yarudare. Jharkhand Vidhan Sabha gi anishuba tangkak amasung tangkak ama khakta pangthokpa Maharashtra Vidhan Sabha mikhal gi vote ngasi santi una thadanakre amasung Bharat ki nupi hockey team na Women's Asian Champion Trophy lising ani kunmari gi winner oikre. Mukhyamantri Nongthombam Biren Singh na hairi Jiribamda angang ahum yauna miyoi taruk hatkibagi thawdokta chenabasing phanaba operation chathaba hore. Social media da thagalakpa post amada Mukhyamantri na hai lekhidrabasing adugi achumba wayel athuba matamda piragani habigi thajaba lei. Khulai matik chana paiba terrorist sing na numit aduda Jiribamgi Boro Bekrada leiba relief camp da changjapam leiriba lawriba miyoi singda landarakibani mafam aduda leiriba miyoi singda akituzung phauhannaba chatharakiba thong aduda mafam aduda leiriba CRPF personnel singna matam chana khut handuna kuki terrorist tara hatkhe terrorist singna chathakiba thong adu miyoibagi mayokta chathaba tamthiba thongni thong adugi mayokta jat bijat khaidana ekhoi pumnamangna amatu oina lepham thoi. Mukhyamantri na hai rajya sigi oiriba phibam asida kendra sarkar na ahenba mijing changbiduna nimit kharani gi mamangda Central Armed Police Force ki company kun thabirakre nauna company yankai amasu tharakba hore. Paikhaliba thorang asina rajya sida tangdu leitaba puraknaba anoba lambi ama oigani. The central government has recently sent 20 companies of Central Armed Police Forces. Further, an additional 50 companies being sent to strengthen security and restore peace. We will continue to take every necessary step to ensure the safety of our peoples, irrespective of which community we belong to. Let us all condemn such barbaric violence in the strongest term. The killing of innocent women and children is a crime against humanity, and such act can never be justified. Together we will overcome this dark time and work towards a more peaceful future. Kendra ki Griha Mantraloy na handak nauna Manipur ki irang laksinaba ahenba Central Armed Police Force CAPF ki company yangkai tharaklagani haina phongdokraba matung ngarangdagi hauna Imphal da CAPF ki jawan sing thungba hokre ngasisu Imphal airport ta Indian Air Force ki akhanaba military transport aircraft singna CAPF ki jawan sing thunglake loinana makhoi sing aduna mathau tawgadaba mafam singda chanaba hokre amaromda Imphal ki tongan mafam singda leiba MLA amadi mantri gi yum sing Kendra Sarkar ki official yauna Rajniti dol singi official da CAPF jawan singna ngaksenbagi thabaksu kankhalakle. Manipur da leiriba school sing makhata na numithumni amagasu suti thadokre. Education S ki director L Nanda Kumar na thokpa chirol amana hai Sarkar aided private amadi central school sing suti oiragani amaromda rajya ki higher and technical education ki joint secretary Daryal Julie Anal na thokpa chirol madahai Sarkar ki college aided college higher amasung technical education department chingshu numinumni suti oiragani rajya sigi tampaki jila manga yauna kangpokpi amasung Churachandpur jila gi mafam singda mobile data yauna internet service ta thamlamba athingba makhata na numinumni sangdokre rajya sigi hauji oiriba phimbamda yufam oiraga pamdaba thokdok thoktanabagi namak Rajya ki home bibang na athingba si makhata na sangdoknaba khanghalakpani athingba si haukiba ningthokaba numit ki numidang wairamdagi thamlakhibani amaromda internet service makhata na thinglabasu broadband service ki oinadi hiram kharada komthokli adumoinamak broadband services na ribasingna static IP ki khuthangda connection lawba amadi router amasung system dagi subscriber amatana wifi hotspot thadokpadi yaroi hairi Imphal East, Imphal West, Bishnupur, Thoubal amasung Kakchingda hayeng ayuk pung manga dagi ayuk pung tara phauba curfew kumthokli paugi marak thatna attend break ama Apomba khudingma cancer nate tawigumbasung chin lay yari yakhong ngau khanau naton amadi thyroid ta apomba leirabadi matam chana akhang ahei doctor tanabiu NABH phanglaba
AOI Babina Specialty Hospital Sajiwa Jail Road Khabaisoi Imphal East Chatliba November tha ama chupna ayupung mapaldagi taramathoi phauba free consultation gi khudongchaba pizari. Hospital asida CMHT PMJAY health card paiba patient khakta natana Manipur government ki employees sing loinana mahaki imung manung sing gisu kanaba fanghalli. Tabiriba pawasi Akaswani Imphal dagini. Imphal Ziribam Lambi National Highway Kuntra Taret ki Sinam amasung Chinjang Kulgi marakta nung dolan de chingkakpada nung kintharakpadagi lambi thinglamba adu sengdokpa loiduna lambi phaunare. Aikhogi none paumi na officials singi warol paladuna hai haujiksu nong chingi phibam phattabana makhatana nung kintharakpa yabagi akiba leiri. Maramasina numidang de lambi sta chatpidanaba lambi semliba company gi officials singna appeal tawri. Maragasida passenger puba apikpa gari sing khopum phauraga Bisnupurom da lambi thaiduna chatnari. Ngasigi oinadi lambi esta security convoy chalaroi hairi panbayai lambi pakthohanabagi damak ngarang midang pung 8 makhai adwai da bom pokhai handuna chingkakpada nungkin tharaktuna sinmi ama lekide mahki hakchang postmortem taunaba Imphal da purakre. North Frontiers Railway ki engineer team ama amasung Railway Protection Force ki commander yauba kangbu amana ngasijiri Khongsang rail lambi ki phibam amuhana yengsin kre aikoi ki none paumina railways ki paupaladuna hai haukiba June July thada nong ka hena chubadagi rail lambi asigi mafam kayada namthabana chingba thokpadagi semjinduna lakpani. North Frontiers Railway ki kangbu adu ngasi numiyungba matungda Silchardagi daba ani yauba rail gari amada laklaga rail lambi adu ki phibam yengsilambani. Hangchit irai numita pochai puba rail gari ama Khongsang railway station phauba lakani hainasu official na phongdorakli. Federation of Civil Societies Folks amasung masiga wakal manaba lup kayana punchinduna semba working committee gi lamjing makhada ngasi Manipur tampaki tongan mafam singda rajya sigi irang loishinaba dabi takshinduna wakat mi phamna ke Imphal gi mafam kaya dasu wakat mi phamna ke Bisnupur jila dasu lubasina sinduna mafam kaya da wakat mi pham chathake jila sigi Ningthoukhong Thangalawai Wangu Chairen Noma koina jingba mafam kaya da wakat mi pham paksana chathake maduda Armed Forces Special Power Act 1959 lagthu su kudakta handu nupi amadi angang sing harpada chenaba kudakta phagadabani NRC chanahalu kuki MLA tara amadi makhoiga chatminariba lupsing terrorist ni haina lagthu haina wakat mi phamaduna dabi tawki. Mahabali Kabuikul, Uripok, Kashampat, Sangay Parong Mamang Lekay, Basikong na Chingba, Imphal gi tongan mapam kaya dasu, angang ahum yaw na miyoy taruputam tinahat kibagi mayokta, wakat mipam chatake. Taubala madi kaksing jila gi mapam kaya dasu, wakat mipam chatake. Amaromda, Oriental Leveler Association wala wangkay kong bagi hauraga, World Club Pau bagi maragta layba club tarani tuwin sinduna club sing asinakon mapam singda ngasi wakan mipam kre, wakan mipam aduna. Jiji gi myoy taruk hat kibda chenaba myoy sing atuba matamda dandi phanganba kuki khulai paiba singbu terrorist haina lauthokpa rajasida handakta inong nong na police station taruk konba mafam singda apaspa thamjilakpa yaningde kudakta lokthokadabani hare Jiribamda myoy taruk hat kibagi thawdopu Independent Judicial Inquiry Commission amana thigathanduna jenaba sing matik chaba dandi pinabagi taragi chechuna dabi tawri Imphal ngasi pawmising unabada taragi chechu gi chairman Khaide Mani na hai Thogdogdu Chenaribu Kulai Pabi Muising Adu, Aina Yadaba Kangbu ni Hana Lautopam Tui. Kuki terrorising in Matakta Parks and the military operation Chataduna Rajas Tangdu Letaba Pur Uhaina, Peace and Integrity Committee Kiamgai Pikna Sarkari Puning Jingsilakli. Ngasi, Kiamgai Ibudo Kagim Ibungo Laibung the Pangto Papa Gimi Pamada Committee Siki convener, Zingakam Mega Chandran High. Ziribam the Angang Uhum Yaw na Myoy Taruk Tamtin Hat Kibagi Tawong sa Tarabashu, Pradhan Mantri na tuminalation ba yaning de, masigalunya na, Kendra Madi Rajigi Luching ba kaya na Jiribam di Tawdog ta tuminalation ba yaning de. Raja sige MLA Madi Mantri Singi Yung kay Amanga ta Toon Kibagi Tawdog ta Chena Bani Haiba Maralda, Pazin Kiba Myoy Sing Ayan Gibe Tabak Amata Lakotana, Tadoka da Bani Haina, Kokumina, Chirolamata Taksilakli. Amaromda, Rajasigi Mapanda Leriba MLA Madi Mantri Sing atuba matam da Manipur da halaktuna, Leriba irangasi atuba matam da Warushin Porak na Miyam Gapuna, wa Kanabina Bahina so Sirulasina Makatari. Madras High Court ki Justice D. Krishna Kumar, High Court of Manipur ki Chief Justice Oiragani, Hauzik High Court of Manipur ki Chief Justice Oiriba, Sirdat Mirul gi matam hayeng loibaga loinana, Mahaki Mahut Sinaba Justice D. Krishna Kumar wu High Court of Manipur ki Chief Justice Oina Khalakpani.
Zati amadi antarjati gi oiba mana kaya phangkraba social activist Hekrujam Ibotombi Khumat masagi anaba amana maram oiraga ngarang lekhidre masagi chahi 63 sukre maangni hinglingayda rajya sigi tongan ba wathok sing loisinaba honabada achauba thodang lorami mahak Poramlen apunbagi active founder member ni League of Fourth World People's Kanglepaki settler United Committee Manipur Consultative ki member JCILPS की convener IPSA की president Justice Committee on Anglo-Manipuri War Lisingama Chanipat Malputra Mathoi Martyrs and Freedom Fighters of Kanglepap lifetime chairman की thousu puram ke Saknai Rabazawi की guru RK Singh Hajit ngarang lekhidare mangna lekhidabada art and culture Manipur na awaba phongdorakli mahak tongan ba mana kaya su phanglaba miuni Akaswani Imphal dagi pau tabiri Zarkhan Bidhan Sabha gi ani shuba tangkak amasung aroiba tangkak asigi Mikhal ngasi thada nakre bot thada bigi chang sada humputere.8 yauki aroiba tangkak asigi oina rajya sigi tongan bajila tarani thoi de leiba kendra kuntrani panda santi oina bot thada naki bot thada ba loiki baga lonena nupi mirep yankhai manga yauna puna mirep chamanga kunipani maraibak chajum namduna thangkre tangkak amakakta da pangthokpa Bidhan Sabha Mikhal gi bot shu ngasi Maharashtra da thada nakre bot thada bigi chang sada midang wairam pungmanga phawbada sada yankhaini pan dasmik aniani gi chang da thada naki Maharashtra da apun Bidhan Sabha Kendra chani marphuni pan da puna mirep lising mari cham kunthra taruk na lamba thengnaki rajya ani asigi bot masing tha asi kulumdoi da thigani Association of South Asian Nation gi ngaksel mantri singi oba mi pham yaurunaba kendra gi ngaksel mantri Rajnath Singh ngasi Laos ta thungkre lebak du de hek thungbaga China gi maka phammana ba Dongjun ga lebak ani gi oba wapham kaya khanakre ASEAN lebak singi ngaksel gi mantri singi mi phamda Sri Rajnath na malem gi amasung lamdam gi oba security gi matang da su wangangani amaromda ngaksel mantri Rajnath Singh na Australia, Japan, Laos, Malaysia, New Zealand, Philippines, South Korea amadi America gi maki phammanaba singa wari shanaraba yai hairi hauzik sanabagi pau Khetrimayum Premachand dagi भारत की नुपी हॉकी टीम ना वुमेन्स एशियन चैंपियन ट्रॉफी लिशिंगनी कुनमरी की विनर ओइख्रे ngasi बिहार की राजगिरी स्टेडियम में सानखिबा भारत अमदी चाइना की फाइनल मैच ता भारत ना पांजल अमर सिनोदा माइथिबा पिदुना ट्रॉफी असगी मपुइबा ngamkhibani All India Football Federation na shinba humra nipan suba Santos Trophy की फाइनल राउंड चंगबा ngamkhraba Manipur की फुटबॉल टीम ngasi Imphal thunglakre National Football Championship for Santos Trophy लिशिंगनी कुनमरी कुमंगा की ग्रुप स्टेज ता मणिपुर ना ग्रुप डी की मैच अहुम सानबदा अहुमक माई पाक्तुना ग्रुप विनर ओइबा ngamkhibani ग्रुप डी की मणिपुर की अहानबा मैच ता सिक्किमबु पांजल तरुक अमदा माइथिबा पीखी अनिसुबा मैच ता मिजोरामबु अनि अमदा अमसुंग अहुम सुबा मैच ता युम्बु त्रिपुराबु ngarang अनिसनोदा माइथिबा पिदुना फाइनल राउंड चंगबा ngamkhibani गुजरात की नरियादा चथरीबा हुमुतरुक सुबा नेशनल स्कूल गेम्स लिसिंगनी कुनमरीदा मणिपुर की नुपमचा टीम ना अंडर 14 रिकर्व इवेंट सनागे तकमान लौबंगमले अंडर 14 गर्ल्स की इंडियन राउंड ओवरऑल अमदी मीटर कुनगिदा मणिपुर की सोइबम लिंजेल थोइबिना सनागे तकमान अमदी सेंजंगी तकमान फंगबंगमख्रे नुपमचा की मीटर हुमफुगी रिकर्व इवेंट जिउस तशांग थेमना लुपा की तकमान अमा मीटर यांखई की रिकर्व ता हिंदांग मयुम बिनिशन लुपा की तकमान अमगसु फंखी हौजिक फावबदा मणिपुर नसनागी अनि लुपागी मरी अमसुंग सेंजेंगी अमा पुन्न तकमान तरेत फंगबंगमले चाइना की सेंजन जथरीबा चाइना मास्टर्स लिसिंगनी कुनमरी टूर्नामेंट भारत के सेटलर पीवी सिंधु मालबिका वनशॉट अमसुंग लक्ष्य सेन प्री क्वार्टर फाइनल चंखरे ngasi sanakhiba मैच सिंगदा पीवी सिंधुना मलेशिया की बुसंत ओंगबम रुंगफनबु पॉइंट कुनमाथोय 33 कुनमाथोय 35 दा माइथिबा पीखी मालबिका वनशॉट ना डेनमार्क की लिने होसमार्कपु पॉइंट कुनिथोय कुलहुमदोय कुनमाथोय अमसुंग कुनमाथोय 36 माइथिबा पीखी लोनेना लक्ष्य सेना मलेशिया की ली जी जियाबु पॉइंट कुनमाथोय 13 13 कुनमाथोय अमसुंग कुनमाथोय 13 दा माइथिबा पीखी सुनी अरोइबदा मरोइबा पाउ अमोक मुख्यमंत्री नोंथोंबम बीरेन सिंह हाइरी जिरिबाम अंगांग अहुम यावना मियोय तरुक हातखिबगी थौदोकता चेनबा सिंह फानबा ऑपरेशन चथबा हौरे मणिपुर लेरिबा स्कूल सिंह मखा ताना नुमित हुमनी अमगसु सुटी थादोख्रे इंटरनेट सर्विस की अथिंगबा नुमित हुमनी सांगदोख्रे
Imphal Jiribam Lambigi Nung Dolanda Zinkakpada Nung Kintarakpadagi Sinmi ama laikidre matam khara lambi chatpa yarudre. Jharkhand Vidhan Sabha gi ani suba tangkak amasung tangkak amakakta pangthokpa Maharashtra Vidhan Sabha mikalgi bot ngasi santi oina thadanakre amasung Bharat ki nupi hockey team na Women's Asian Champion Trophy 2024 gi winner oikre pauloi jare.